Lakhipur online na puthok saba megi tang tarani thoi sagol sen numit ki Khomjinba Pao tabirase ahan bada maroiba Pao Guwahati da Assam TMC ki state office sangakre lisingani ga kuntarukta Assam da sarkar semnana papandam thamkre sarkar gi mahisang singda pangthokpa gunotsob ki thoram ngarang dagi hokre Mothers Day numita MPF Lakhipur masana ima singda ikai khumnaba utkre Tripura ki Jolbasa Meitei Khungangda Kangsanakre amasung akanba nong maraktasu leptana mathau tawkiba traffic police amada Manipur ki CM Nongthombam Birena sel gi mana pikre Hojik mapungoi pa Pao tabirase Guwahati ki Khanapara Janpatta leiba Mathol ahum gi yum amabu Assam Trinamool Congress ki state office oina ngarang sangakre All India Trinamool Congress ki National General Secretary Abhishek Banerjee na ITA Majkhwada leiba auditorium da pangthokiba thoromamada Trinamool Congress workers singbu lagliba MP election asida TMC gi MP tara mai paknabagi thabak suba haunaba pukning thogotkre AITC gi National General Secretary Abhishek Banerjee ahanbada Kamakhya Mandir da puja tawruraba matungda TMC gi workers meet asi pangthokibani matungda Khanapara Janpatta laktuna Assam Trinamool Congress ki office phita kaktuna sangaki amasung paumisinga unabada mahakna Assam gi miyoi singna Assam bu chakhanabagi honaba asigidamak TMC na Assam da khongdarakpani haiki West Bengal na Assam bu kaidongai da su control tawroi maram aduna Assam Trinamool Congress haina ming tholibani haina mahakna haiki Aikoina lisinganiga kuntarukta Assam da sarkar semnanaba BJP gi supnam sasan gi mayokta lanthengnanaba laklibani haiki Amaromda TMC gi luchingba Dr. Maimom Santi Kumar na phongdokhibada Assam Trinamool Congress ki President Ripun Borana Abhishek Banerjee gi maphamda Dr. Santibu Manipuri TMC leader ama oina sakta khiba amati ariba worker ama oina Abhishek ki meeting chingsin khibada Thamoida Manipuri ama oina chokthok se haiki loinana Ripun Bora ki pukchel chawba matawbu mahangna thagat pa phongdokhi Dr. Maimom Santi Kumar na Abhishek Banerjee gi maphamda Manipuri lengyan phi ama khudol tamki ngarang miyoi lising ama hena TMC da ming chansin kiba duda BJP Congress Raijor Dol Aam Admi Party amadi saknairaba AIB Sikha Sharma su yauki hairi Assam da TMC na hanadagi mapangal kankatle haibasi airport tagi Guwahati city thungna Khanapara phawbada theliba TMC gi banner amadi flag sing asina sakhini hairi Assam da leiriba sarkar gi school singda pangthokpa gunorsop ki thoram ngarang tagi haukre tangkak ahum thongna pangthokadaba thoram asigi ahanba phase ki oina ngarang CM Dr. Himanta Biswa Sharma na Sipajhar gi Ghorbonda Junior Basic School da haudokre panbayai COVID-19 laichatna maram oiraga haukiba chahi ani gunorsop pangthokpa ngamdana lakhibani Assam da handaki chahi asida gunorsop tangkak ahum thongna pangthokli ahanba phase ki oina Karimganj jauna jila tara da megi tang taramathoi dagi taramari phawba ani suba phase da Hailakandi jila yauna Rajya sigi jila tarani thoida megi tang kunhumdoi dagina megi tang kuntaruk phawba aduga ahum suba phase da Kasar jila jauna Rajya sigi jila taramathoi da Jungi tang amadagina Jungi tang mari phawba gunotsop pangthokani Kasar jila gi Lakhipur subdivision gi manung chanbada haukiba me thagi tang nipan nongmaijing nimita International Mothers Day nimit ka mari lenana Manipuri People's Front Lakhipur Masagi member Ningombam Ranjit Organizing Secretary Thaunaujam Tonsing Nandalal Habibur Chaudhuri na chingba miyoi singna Chandam Laikai Wapokpi Bibir Gram Langirpar Chingdong Laikai amadi Kaptanpur Dasparada chahi humbutara mathaki ahalgi singda challabi ima singda lengyan phi kudol tamdana awang bathak tai kai kumnakre loinana ima singna punsi nungsangna nada yektana leiduna macha masu singa nungaina lebinaba oirasanu haina taibang mapudani jaki macha oiba singnasu imagi laman kaidoningda singba ngamlaroi hairaduna macha mamau singi aphaba thabak thauramda mangol pinabiu haijaki Meitei singi yellow masana ama oina sakhangnariba
lai haktaktagi sanaragli haina thajanariba kang masana sibo leibak asigi mapam amaga hena mari chesenhanbagi pandamda Tripura gi North District manung chanbada Jolbasa Meitei Khungangda friendly match ama oina ngarang kang sanakre Assam gi Karingban jila dagi Luar Pua gi kangkhutka Jolbasa khun gi kangkhutka sanaki sanaba aduda Luar Pua gi panjalna kunmapan aduga Jolbasa gi panjalna kuntaret oiki Luar Pua na panjal anida thoiki friendly kang sanaba sina yellow masana sibu yokhatuna thambada hena mateng oigani haina Jolbasa gi saknairaba kabi amasung cultural activist Ahaibam Robindra Kumar na phongdokli no fica muito sang semua kan Asia kan Asia kan udro akan banong maraktasu leptana mathau tawkiba traffic police amada Manipur gi CM Nongthombam Birena sel gi mana pikre Churachandpur da nahan traffic police ki Henjoy Wi-Fi kauba mioi amana akanba nong marakta singthaninga oiba mongong da mathau tawkibagi damak Mukhyamantri Nongthombam Birena hairiba traffic police adugi mafamda lupa lakh amagi mana pikre Churachandpur traffic police ki personnel asina akanba nong marakta traffic control tawbagi video ama social media da thangalakpa adu Mukhyamantri na ubadagi akan manong marakta phawba masagi mathau masak khangna pangthokpagi damak selgi mana adu Mukhyamantri gi secretariat ta pangthokpa thorom amada Henjoy Wi-Fi gi mafamda kusinaki Yes sir. Yes sir. Yes, okay, yes, okay, very good. Very good, sir. Aroibada maruiba pau amukhanna Guwahati da Assam TMC gi state office sangakre lisingani ga kuntarukta Assam da sarkar semnana papandam thamkre sarkar gi mahisang singda pangthokpa gunotsop ki thoram ngarangdagi hokre Mothers Day numita MPF Lakhipur masana ima singda ikai khumnaba utkre Tripura gi Jolbasa Meitei Khungangda kang sanakre amasung akanba nong maraktasu leptana mathau tawkiba traffic police amada Manipur gi CM Nongthombam Birena selgi mana pikre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare